ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯌꯨꯝꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯄꯜꯂꯕꯗ ꯊꯥꯗꯣꯏꯅ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯨꯔꯕ ꯇꯨꯡꯗ ꯇꯝꯐꯥꯅ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯊꯥꯗꯣꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯀꯔꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯕ ꯇꯨꯡꯗ ꯊꯥꯗꯣꯏ ꯑꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯇꯥꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯑꯁꯦ ꯄꯪꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯧꯁꯥꯒꯨꯝ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯁꯦ ꯉꯁꯥꯏ ꯇꯥꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯅ ꯃꯪꯗꯨꯅ ꯐꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯟ ꯑꯗꯨꯁꯨ ꯈꯖꯤꯛꯇꯒꯤ ꯑꯁꯨꯝ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯊꯥꯗꯣꯏ ꯑꯁꯦ ꯃꯃꯤꯠ ꯃꯅꯥꯒ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯁꯥꯒꯁꯦ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯤꯛꯄ ꯍꯧꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯖꯤꯡꯒꯗ ꯆꯠꯂꯤꯕ ꯃꯈꯣꯟ ꯑꯗꯨꯁꯨ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏ ꯑꯁꯦ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯂꯣꯏꯔꯤꯕ ꯍꯧꯗꯣꯡ ꯑꯔꯥꯕ ꯑꯗꯣ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯗꯨ ꯎꯕꯗꯒꯤ ꯃꯆꯤꯟꯗ "ꯍꯩꯃꯥ, ꯑꯩꯅ ꯌꯥꯝ ꯀꯤꯔꯨꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤ ꯑꯣꯏꯔꯦ" ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯣ ꯄꯝꯈꯠꯂꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯧꯗꯣꯡ ꯑꯗꯣ ꯃꯊꯥꯗ ꯍꯣꯠꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯐꯝꯂꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ "ꯍꯌꯦꯡꯗꯒꯤꯗꯤ ꯁꯥꯏꯀꯜꯗ ꯆꯠꯂꯗꯧꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯕ ꯏꯅꯦ ꯍꯣꯏꯒꯤ ꯁꯥꯏꯀꯜꯗꯣ ꯋꯥꯔꯛꯁꯣꯞꯇ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯕꯅꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯍꯜꯂꯛꯂꯅꯤꯗ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯋꯥꯈꯜ ꯑꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯇꯧꯕꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯄꯨꯔꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯜꯂꯛꯂꯕꯅꯤ꯫ ꯉꯔꯥꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯤꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯊꯦꯡꯅ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯉꯁꯤꯗꯤ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯅꯃ ꯇꯝꯐꯥ ꯑꯁꯦ ꯍꯣꯕꯤ ꯃꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯡꯂꯛꯈꯤ꯫ ꯊꯥꯗꯣꯏꯅ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯏꯅꯝꯃ" ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯇꯝꯐꯥ ꯑꯁꯦ ꯂꯠ ꯇꯧꯗꯨꯅ "ꯉꯥꯅꯨ ꯁꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯇꯥꯟꯕꯅꯤꯗ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯑꯅꯤꯗꯤ"꯫ ꯇꯣꯝꯄꯣꯛꯅ "ꯏꯇꯩꯃ, ꯊꯥꯗꯣꯏꯒꯤ ꯃꯁꯥꯁꯦ ꯉꯝꯃꯛꯇ꯭ꯔꯦꯌꯦ, ꯑꯗꯨꯒꯤ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤꯗ"꯫ ꯇꯝꯐꯥꯅ ꯑꯃꯨꯛ "ꯑꯣ, ꯆꯠꯂꯨꯔꯣ ꯐꯖꯅ ꯌꯦꯡꯊꯣꯛꯂꯛꯎꯀꯣ" ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯣꯕꯤ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯁꯦ ꯗꯣꯛꯇꯔꯗ ꯐꯖꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯉꯥꯡ ꯃꯤꯔꯣꯜꯂꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯇꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤ ꯂꯩꯇꯦꯒ ꯎꯗ ꯃꯈꯩ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯨꯗ ꯍꯦꯛꯇ ꯆꯣꯡ ꯐꯟꯗꯅꯒ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯂꯥꯌꯦꯡꯕꯒꯤ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯄꯗ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯖꯥꯔꯗ ꯆꯪꯗꯨꯅ ꯉꯥꯒ ꯂꯩꯗꯨꯅ ꯅꯣꯛꯅ ꯍꯔꯥꯎ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯗꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ, ꯉꯔꯥꯡ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯛꯁꯣꯞꯇ ꯁꯥꯏꯀꯜ ꯊꯝꯃꯝꯕ ꯑꯗꯣ ꯉꯁꯤ ꯂꯧꯔꯨꯗꯧꯕꯅꯤ" ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯦ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ "ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎꯀꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏ ꯑꯁꯦ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯉꯛꯄꯗꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯇꯣꯝꯄꯣꯛ ꯑꯁꯦ ꯋꯥꯔꯛꯁꯣꯞꯇꯒꯤ ꯁꯥꯏꯀꯜ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯍꯥꯏꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕ ꯇꯦꯝꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯇꯦꯝꯕ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯃꯌꯥꯝꯅ ꯁꯣꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨ ꯌꯥꯝꯅ ꯊꯛꯄꯗꯒꯤ ꯃꯃꯥꯏ ꯀꯥꯡꯗꯣ
ꯀꯥꯝꯈꯠꯇꯨꯅ ꯌꯨꯔꯥꯏ ꯆꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯣꯏꯕꯩ ꯃꯔꯝꯅ ꯈꯥꯝꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯝꯕꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯤꯡꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇ ꯄꯥꯎ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯔꯒ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯦꯝꯕꯅ ꯕꯦꯛ ꯃꯆꯥ ꯑꯃꯃꯝꯇ ꯄꯥꯏꯃꯤꯟꯅꯈꯤꯁꯤ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅ ꯃꯇꯥꯡ ꯆꯥꯗꯦ, ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯒ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯦꯝꯕꯅ ꯅꯝꯗꯅ ꯂꯥꯛꯑꯣ ꯉꯁꯤꯅꯤ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯕꯁꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯨꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯨꯅ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕ ꯑꯣꯏꯕꯩ ꯃꯔꯝꯅ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯇꯦꯝꯕ ꯑꯅꯤ ꯑꯁꯦ ꯂꯩꯀꯥꯏꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯌꯨ ꯄꯥꯛ ꯍꯦꯛꯇ ꯊꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯃꯨꯛꯄꯨ ꯊꯛꯈ꯭ꯔꯕꯗꯤ ꯈꯨꯊꯛ ꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯌꯨ ꯌꯣꯟꯐꯝ ꯚꯦꯟꯗꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯉꯁꯤꯗꯤ ꯌꯨ ꯌꯥꯝ ꯍꯦꯟꯅ ꯊꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯐꯥꯎꯕ ꯊꯧꯕ ꯉꯝꯗꯕꯗꯒꯤ ꯏꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕ ꯑꯁꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯂꯥꯞꯅ ꯂꯩꯕ ꯃꯤ ꯑꯃꯕꯨ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯦ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣ ꯌꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒ ꯀꯣꯟꯊꯣꯡ ꯑꯗꯨꯒ ꯇꯥꯏꯅꯕ ꯖꯒꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯣ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯅꯍꯥꯟꯈꯩꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯗꯨꯗꯤ ꯑꯁꯤꯗ ꯂꯩꯔꯦꯗꯅ, ꯄꯥꯄꯤꯒꯤ ꯚꯨꯠ, ꯅꯪ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯍꯜꯂꯒꯦꯗꯣ, ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤꯗꯣ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯥꯏꯀꯜꯒꯥꯗꯣ ꯃꯈꯣꯟ ꯊꯣꯛꯇꯕꯤ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡꯒꯤ ꯖꯒꯥ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯣꯟꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯈꯨꯕꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯝꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯉꯁꯥꯏ ꯂꯥꯎꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯝꯐꯥꯁꯨ ꯃꯀꯣꯛ ꯉꯥꯎꯔꯤ ꯊꯣꯡꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯂꯛꯂꯤꯕ ꯑꯗꯣ ꯎꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯆꯤꯊꯗꯅ ꯇꯝꯃꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏꯔꯦꯗꯅ, ꯂꯥꯏꯒ ꯑꯣꯏꯔꯝꯃꯗꯤ ꯐꯩ, ꯃꯤꯒ ꯑꯣꯏꯔꯝꯗꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯗꯁꯥ ꯇꯥꯗꯅ ꯇꯣꯛꯑꯔꯅꯤꯁꯦ, ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯇꯝꯐꯥꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ, ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯕꯨ, ꯁꯣꯏꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯗꯅ ꯁꯤꯗꯅ ꯇꯣꯛꯑꯔꯅꯤꯁꯦ, ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯆꯪꯉꯛꯇꯨꯅ ꯂꯥꯏꯔ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯅꯝꯃ ꯇꯝꯐꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ, ꯏꯇꯩꯃ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯕ? ꯑꯩꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯇꯩꯃꯗ ꯈꯨꯠꯐꯥꯎ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯝꯐꯥꯕꯨ ꯆꯤꯡꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯃꯪꯒꯣꯟꯗ ꯌꯧꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯝꯐꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯣꯏꯒꯤ ꯌꯨꯝꯗꯒ ꯆꯪꯕꯤꯗꯧꯕ ꯅꯠꯇꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯟꯊꯔꯨꯕꯗꯒꯤ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯜꯂꯤ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯥꯟꯅꯗꯒꯤ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯂꯥꯛꯄꯩ ꯃꯔꯝꯅ, ꯏꯍꯦ, ꯑꯩ ꯉꯁꯥꯏꯒꯤ ꯈꯨꯄꯥꯛꯇꯣ ꯅꯥꯗꯤ ꯅꯥꯕꯖꯥꯠꯅꯤꯀꯣ ꯏꯇꯩꯃꯁꯦꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯤꯅ ꯂꯥꯛꯃꯟꯗꯦ ꯇꯧꯔꯒ ꯌꯨꯒꯁꯨ ꯊꯛꯂꯛꯏ ꯃꯥꯜꯂꯦ, ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯁꯒꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, ꯍꯩ ꯅꯨꯄꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯃꯤꯅ ꯎꯔꯒ ꯅꯪ ꯉꯝ ꯃꯥꯟꯈꯤꯅꯤ, ꯌꯨꯝꯗ ꯇꯧꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯇꯝꯐꯥ ꯑꯁꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯅ ꯃꯃꯥꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣꯅ ꯍꯪꯖꯔꯝꯃꯤ꯫ ꯇꯝꯐꯥꯅ, ꯀꯩꯁꯨ ꯆꯠꯇꯦꯗ, ꯌꯨꯝꯊꯪꯅꯕꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯁꯛꯍꯦꯟꯅꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯕꯅꯤ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯍꯟꯗꯛ ꯃꯔꯛꯁꯤ ꯈꯔ ꯎꯕ ꯐꯪꯂꯕꯅꯤ꯫ ꯇꯝꯐꯥ ꯑꯁꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯂꯣꯏꯁꯤꯜꯍꯧꯗꯕ ꯑꯗꯨ ꯀꯔꯝ ꯊꯣꯛꯑꯒꯕꯅ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯩ꯫
ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯊꯗꯣꯏꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯁꯤ ꯇꯝꯐꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯇꯝꯐꯥꯅ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯊꯗꯣꯏꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯤꯈꯤꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯃꯗꯤ ꯇꯝꯐꯥꯅ ꯂꯥꯏ ꯐꯠꯇꯕ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ꯫